Yang tabir khaipunwa pu image TV na taram oksabogalena Bajas Kumar na khurumjari ngasigi maroiba pauda Amrit Kalas Yatra Manipur team ngasi Chief Minister N Biren lamthakre Layo krabalamdam sigi ipai pu singna thangtagi matengna Manipur gi ningtam bangak lambani haibasi puwarina khudamni haina Manipur University of Culture gi Vice Chancellor Professor P Gunindrana haikre Union Cabinet na har singi subsidy lupa crore lising kunitoi jahum subna ahum pibada yakre loinana Manipur University Inter College Volleyball Tournament 2023 ngasidagi hodokre mapungoi pau lobirasi Mary Mati Mera Desh ki saruk ama oina laibak si konung da satkadawa Amrit Kalas Yatra gi state team ngasi Chief Minister N Biren lamthakre Chief Minister gi Secretariat ki nokchup thangba gate gi lamthak ki state team asida Art and Culture Department Youth Affairs and Sports Department amadi Nehru Yuva Kendra gi miyoi sing yori ngasi lamtha dingai mangoina na Chief Minister na Amrit Kalas Yatra da saruk yagadoriba khongchat loisinga unaduna mai pakpa khongchat ama oina na ba yaipap mangal phiki thorom aduda Forest Environment and Climate Change Minister T.S. Biswajit Works Minister Govindas Kontaujam, Information and Public Relations Minister Dr. Sapam Ranjan, Education Minister T.S. Basant Kumar, Transport Minister Qasim Wasum, Chief Secretary Dr. Binit Joshi, Manipur University of Culture Vice Chancellor Professor Paunam Gunindro, Lengaki Senior Official Singh Su Sarukyaki, Masigi Thoram to the Chief Minister Nahai, Amrit Kalas Yatra Asi Prime Minister Narendra Modi na Thaudang Lauriba, Mary Mati Mera Desh campaign gi saruk ama oina chathabani campaign asigi makhada leibak asigi tongan ba district singdagi leibak sing khomgatuna Amrit Kalas ta haplaga leibak ki konungda pugani Manipur gi su tongan ba district taratruk tagi leibak khomgatle hari ngachi chatliba team asida punna mioi 35 yauri makoina khomgatlaba leibak asi puduna akan ba Bharat ama semnaba National Capital Delhi da contribute tawrugani haji One India haibadagi wakalon makada aikoigi Manipur gi district taraga tarukagi nahandagi akoi lebak khomjalaga madugi lebak mayam do receive tawgi function nama koi officially pangpukre madugi matungda ngasi si koi Manipur gi team mama mi tara mangana sahabat team mama isa sing yauna team mama aduga Bharat gi capital New Delhi da sigi hariba lebak district taraga tarukagi usalaga ek Bharat strong Bharat ma madugi namakta mere Mati Mera Desh Cyber Security Makada koi ekoi new kangu thajabani masinaida saliba salisa sing official sing tekta kaidna soi ngamdana Delhi aurerga duba apun Bharat ke satam sagat pada saruk yaron na baya tamam global bijari aduga miya Manipur miyam ni mai ge disu amadi sarkar ki mai ge disu saliba miyam da Labdam asigi miyamna internet ki athingwa thamliba si hangdokpina na demand tawduna lakliba sida laingakna leiriba fiwam sing asi yenglaga hangnana ba hotna gi haina Chief Minister N Biren na phungdokre ngasi ayu Amrit Kalas Yatra gi damak lamthaba thorom amada pawmi sing na hangba wahang amada mahana hai All Naga Students Association Manipur Assam natana tongan ba lamdam asigi miyamna lengakna thamliba internet ki athingba si lokthok pinanaba hairakpa leire adubu kari leiribage haibadu yengchin khige amadi situation review tawduna karigumba wathok lanthok laoidabagi phimda leiragadi athingba asi hangnanaba hotnagani phungdokhi ansamdanate mayam punamak se hangbiro na leire adu wai ngasi yongtang ai situation doi review tawgige aduga yam ka henba wathok lanthok laoidaba kholoidaba aduga magi situation leiragadi akoi yam thuna thubada hangaba tawjage Nixing Bay All Naga Students Association Manipur Ansamna Lengakna Thamliba Internet ki athingba asi loktho haibagi khongjangda singi district singda Central amadi State ki lengaki loisang sing thingjinbagi thabak ngarangdagi hokrabani Thobal District ki Nongpok Sekmai Police Station na Kwanba Chandra Khongda ngasi nongalam daipung 2:30 dagi hauraga ayuk pung 3 phawba thiwa humbagi operation sathabada yamlaba khusukulai sing phagat pangamkre operation adu
IG Zone 1 gi lising makhada SP Thawal Additional SP Ops Additional SP LO Nongpok Sekmai Police Station gi OC CDO Thawal Yaipok Police ki team amadi nupi police yauna Thawal District Police Special Commando 33 Air amadi A182 BSF su yauki combined team asina yomthong chamgong purom da thiba humbagi thabak chathabaga loyana mioi chatruk rom verified tauki operation aduda chandra khongi thangnaba chingkhong haibadi phajakhong amadi salam patong da su thiba humbagi thabak chathaki maduda salam patong area da kuchukulai singdu thengnakhibani ngasi phagat khraba kuchukulai sing adudi insas 5.56 mm rifle ama 7.62 SLR rifle ani 40 mm lethot gun ama 9 mm pistol ahum number 36 hand grenade turret Chinese grenade ama 5.56 insas LMG gi magazine ani 5.56 insas gi magazine ama 5.56 mm insas ammunition ani 7.62 SLR gi magazine kunmanga tear smoke grenade ama stun grenade ama 40 mm lethot cell ama 7.62 SLR card ahum 7.62 mm AK-47 card taruk .303 card taruk detonator number 36 grenade ama blank card 13 9 mm gi magazine ama walkie talkie set HTRF ama amadi plate ka loinaba bulletproof jacket amani hari India ki oina su saknairba playwright critics amadi theatre director su oiba lamdam sigi saknairba theatre personality meta awardee Buddha Singh Thambu India ki culture minister G Kishan Reddy na board of governors Eastern Zone Cultural Center EZCC Kolkata Ministry of Culture Government of India ki member oina naba nominate tawkre EZCC na Eastern India ki ina khulaba cultural heritage sing preserve amadi promote taunanabagi achauba thodang lawriba ministry gi achauba body amani hariba body asigi member oiriba state sing adudi West Bengal Assam Bihar Jharkhand Manipur Odisha Tripura Sikkim amasung Andaman amasung Nicobar Island ni hariba ministry gi body asigi function taunanaba committee mari leibagi manungda board of governors asina khwaidi wangba committee ni hariba committee asigi member oina lamdam sigi eminent personalities singdagi board member oina nominate torokpa handakisina ahanbani ningsingba yabadi Buddha Singh Tham hariba EZCC Kolkata state member oina aniraksu mamangda oikibada natana NEZCC Dimapur Ministry of Culture gisu aniraksu state member oikre Buddha Singh Tham hariba board of Governors ki ahanba bifam lakliba November 2023 Odisha gi Bhubaneswar da Governor Dr. C.B. Amanda Bose West Bengal na chairman oiduna pangthokadaba bifam da state ki mahut sinduna saruk yagani Laiwai khrabalamdam asagi paipu singna thangta gi matengna Manipur gi ningkha tamba ngaklam khibani haibasi puwarinda khudamni haina Manipur University of Culture ki Vice Chancellor Professor P. Kunindrona Pondokre wapamasi lamdam asigi ariba art form oiriba thangtabu malemda masak takpada achauba thodang loriba lup amma oiriba Huyen Lalong Manipur Thangta Cultural Association Iril Bungi sahi hupuma suwa mpok kuwan thoramda phongdokhibani Imphal iski Iril Bungda leiba association asigi sanglenda pangthokhiba thoram aduda Padma Shri awardee hanagi former MPTH Chauba Padma Shri awardee ke Sanathoiba yauna state asigi mingchat purakraba national amadi state awardee ke adasu thangta ki association asina oktuna asamba kudul pot piduna ikai khumnaba utki Huyen Lalong Manipur Thangta Cultural Association amasung Sanskar Bharati Manipur Front na kusamnaduna pangthokhiba thoram aduda athoiba mithunglen oikiba Manipur University of Culture gi Vice Chancellor Paunam Gunindrona Makhatana Haikibada Thangta Asi Lamdam Asiga Tatna Thana Bayadana Sagun Raklaba art form Amani Ningsing but talked about them Dagi Thangta Mapalna maintaining to singna Yaknabakaya Lantingaduna Ning Tamna Lebak Naktuna Lakibani Malam gi miamna maitegi thangtabu angakpa art form ama oina launaribani maram aduna art form ase yokhatpada mifum khudimakki achauba thodang lei amromda kumja lisemaga chanipan bafudama thoida thokiba khongjom lalgi matung dagidi British na thangta tamba fawba tingjin khibagi matam khara art form asi sithakhibagi wapam leibani adu lamdam asigi
लायोख्रब थांगता असि अमुक हन्ना अहल लमन सिंगना योखलखिबनी हाइना प्रोफेसर पी गुनेंद्रोना फोंदोखि हाइबा सुमाइगुना अदुमै येनोमदगी लाइ हक्ति हाइबा सारी याम सिंग वरिदा अदुगी मतमदगी होना थांगता से थागुना दला याम थिरना पंजनी वफमदी मणिपुर पिखबा लमदम असना थांगता की मपाना लमदम असु निंखा तमना एकु पाय कुसिना नापना येनबा असो लेबा के नि नापतना हाइ नि पाना से मसी मसी इतिहास निसा थोरम अदुदा हुयन लालो मणिपुर थांगता कल्चरल एसोसिएशन इरिल बुंगी डायरेक्टर के सनाथोइबा JNMDA की डायरेक्टर पी बिलास अमदी विश्व भारती यूनिवर्सिटी शांति निकेतन वेस्ट बंगाल की प्रोफेसर याइकोम हेमंत कुमार सु सरुक याखि मणिपुर ड्रग की रिहेब सेंटर मसिंग यामदबा असिन मरम ओइरगा लेंगाकना मणिपुर दगी ड्रग थिंगनबा पाइखटलिबा थबकसिंग असि मपुंग फाना माइपाक ngamdana लेरी हाइना खेरगांव कैराव एसी के MLA L रामेश्वर फोंदोखरे वफम असि कमिटी अगेंस्ट एंटी सोशल एलिमेंट क्यामगई मुस्लिम न सिंधुना क्यामगई थोंग द पांगथोकपा नोमगी ओइबा पब्लिक मीटिंग कम एंटी ड्रग अवेयरनेस प्रोग्राम की थोंग द हाइखिबनी क्यामगई मुस्लिम क्यामगई मैते अमदी वासिखोंग की अकोइबद लेबा तोंगान तोंगानबा क्लब मैरा पाइबी की लुसिंगबसिंग अमदी मियाम सरु यादुना पांगथोकपा थोरम अदुदा MLA रामेश्वर न मखाता अदुना लेंगांगना स्टेट असिदगी ड्रग थिंगनबनी हाइदुना ड्रग योनबसिंग फाबगी थबक असि ngасidi mai pakna sangsin bangamle adubu lenga की ड्रग की लान असि mai paknabagi khwaidagi maru oiba pambai ama oigedoriba ड्रग चाबसिंग थिंगबगी थबक असिददी अहोब क्या लेरी मसी मरु ओइना मणिपुर द ड्रग की रिहेब सेंटर मसिंग यामदबा असिना ओइरी मरम असिना लेंगा की रिहेब सेंटर असि मसिंग हेंगहनबा मथौतारी लोइना कैराव एसीदा महान MLA हेक ओइरप मतमदगी हौदुना ड्रग थिंगनबगी थबक कया पाइखटलबसु कनागुम खरना पॉलिटिकल ओइबा मिजेंगदा पुथोकनबा होनरंबा अदु ngасidi मैतै अमरि पंगल अनिमकना ड्रग थिंगनबा अमट्ट ओइना लेपलकपा असुना ड्रग थिंगबदा हेना लाइरगनि हाइखि सेमनबा अतोइ पिसा याम चाउन याव लेरे स्माइतबा दलि थोंसि माइ खबल लेबुला अमांग सु खै सिचाम बिस्मिल लबि हनि मकोम नि थाबा ताब सामत खले के पिसा फंगदेबो याम तो अवसि लबि सेम तमसिदा ai kalam baliga amu kanoge aka mohi da wala bije asima so paitu muslim awal maina yang senga bilsia nogi ekran to ya ngasi mifam aduda ngasi dagi kyamgai muslim da drug yonba thengnabadi khuldagi tanthokpa amani drug tingnanaba police ke loina amatta oina thabak tawwa yauna warep marisu lokhi Kakching district ki Cherau Sugru Tangjeng Nungu Cyril Amadi Lamjau da hangba relief camp sing da Ramkrishna Mission Amadi social worker M Binod na tuan ba relief material sing mateng pangkre Ramkrishna relief ki makha da mateng pangkiba polam sing adudi blanket washing powder sangom mahiroi singi notebook na singba polam kaya yauri hariba polam sing adu Ramkrishna Mission Ifalgi thomi sing amadi sugnu esida mirep oikiba social worker M Binod na punna satuna inmate sing da khusina kibani khongchat adu da inmate sing na makhoi da thengnari ba tuan ba khudong sada ba kaya gi paudam sing su lakliwa tim adu da paudam ba loina makhata na makhoi gi maikai da gi su ahen mamateng pamgani haya su thajaba piramki Chief Minister N Biren amadi BJP Manipur Pradesh के President S.A. Sarda की मीटिंग मखादा खुमन लंपाक यूथ हॉस्टल दा रिलीफ कैंप दा मे कुन माथोय दा इनमेट ओइना लाखिबा अमदी मे कुनिथोय दा रिम्स दा अंगांग उनखिबा माइबम राधा अमदी सिंथा महेश की मचा नुपागी चौंबगी थरम ngasi यूथ हॉस्टल दा पांथोकरे थोरम अदुगा मरी लेना BJP Manipur Pradesh के President S. Sardan hai Manipur थोकलिबा कांगलुप की लान असिना मरम ओइरगा मे कुनमत थोइदगी हौदुना मिरोन बी सिंगतगी ओइबा रिलीफ कैंप असि हांगबनी ngarang phawda punna angang sam unakre hojik phawda relief camp asida asoi angam yauduna angang unaba asida mateng panglakpa tongan ba hospital sing doctor sing
voluntary health unit singbu thagalakli loinana relief camp asida angang unabadagi horaga changba hidak langtaki achangba senfam kuding inmate singda amata puthok hande BJP Manipur Pradesh amadi state government na puthok tuna lakli conflict ama thoklaga normal silda hanjilakpa haibasi araiba oidrabasu athubada normal si laknanaba hotnaribani loinana separate administration taliba si BJP MLA na tanbra santi thugaiba pamba singna tanbra kari maramdagi talakpano haibadu miyamna nainabiu haiki tawbutabu hawjik si akhna normal si ma purakpa haibasi aikoi matam khara dum chang aduga changi ba matam sidai koina hawjik si state government na maximum level da hotna ba yabo hotna na kanda aikoi yung kai leitaba sing tapna yung da hanjal halakpa tawrakpa haibase masi normal si thunam purakpa yana na bagi lambi amakhakni aikoi tapna aikoi masi government na chogo kongtang thang da taw BJP Thoronggi matangda angang asigi apokpa Singtham Mahesna lan asi horukpadagi mahaki loinabi asi sep oigedaba mafam amada thamlaga mahakna khul ngaktuna lehobani adumapu mahaki nupina angang unarba fawda hospital da masagi manakta chatpa phangkhide angang unarba matung numit humni leiraga hospital da chatpadasu masabu pamba phangkhide haiki May ahamdagi horakkiba kanglokki irang asina haktengnana awaba nanglabakuki militants singna mayumakai tumna mai thadopi kraba kumbi kendragi manungchana leiba torbung mamang lekaidagi hojikna Karian Phabi relief camp da sangaifam lauduna leiriba Ima Ibel Singa JDU Manipur State Unit ki Vice President su oiriba social activist Sanjoy Anthiamna haktengnana chatuna unakre inmatching dengue lainadagi ngakthoknanaba kang hidak sing kusin nabaga loidana angam baselgi mateng su pangki angang singda laik laisu paduna tungi matik chaba mi oiba ngamnanaba hotnagadabani haiduna angang singbu thauna hapiki thorom adada political party singna party khetnabagi wakhalon pumba thadoktuna punna hotnaminaduna landam asida mahusagum tangdu leitaba puraknanaba hotnabiu haiki political party sing amaga hunaduna rajnitigi khudong saba launanaba hotnaba manba mong sing asi Manipur miyamna tabu pamde hanakta BJP Manipur Pradesh ki president na BJP ki MLA amatana Manipur da separate administration tanbalite haiki wafum adu yamna laibak thiba daita yaudaba wahini haiki kuki ki MLA taragi manungda cabinet minister ani yauna BJP ki MLA taret yauri makoi taret yauna kuki MLA tarana prime minister amadi union home minister Jinkuki Mijo Pruki Oiba Tongan but Lenga Hybrid separate administration demand Togduna memorandum summit Tokiba Manipur Pumba Amadi India Pumba Wawa Launakibadu Tabi Hoda Bazatla Haina Sanjoy Antiamna Kanna Yaningdo Pondoki Central Government na Hojik Pawa Tataruk Surak Laba Manipurgi Kangluki Irang Asibu Loshinbak Ngamdaba Haibasi Manipur Miambu Mirai Bagi Kudamni Manipur Lengak Nasu Irang Asi Atu Matamda Loshinanaba Nupatok na Hotnabiu Mai Tabi Krabab Miam Yumsing Atu Matamda Sabiduna State Force Singna Ngaghan Biduna Miam Magi Pokna Pumlamdam da Atu Matamda Hanjilhan Biduna Tungkoiba Tandu Leita Punsi Puraktuna Awaba Taraba Miambu Neta Aba Punsi da Amuk Hanjilhan Biu Haina Lenga Ki Pong Chinchinki Punmagi saktam masi sahi lising kayadagi ipa ipu singna makogi mapambong mapangal iking tanang nga aga lairambani aduna hojik atuba matamda Manipur lengang nasu Bharat lengang nasu thuiba irang asi atuba matamda loisinba yana na bagi damakta tawbam thokpa thabak sing ado nipa thokna tawbiu aduga wanariba miyam punamak sing ase mai magi leifamda hanjindana mahusagum tangdu leitana leiba yana na baduma punsi du pibiu haidana ai mayam mari leinaba punamakki pungning chingsinjari Megitang ahumdagi horakkiba irangda mi kaya amagi punsi mangkhre yum kaya ama mai thakre mi kaya amana thiba khangre nupi oibigi ikai khumnaba mahankhre center amari state ki BJP na tha taruk phajilaklaba fawbada kumhai yengbagum yengduna leibasi 10 opposition political parties na condemn tawi
अथुब मतम बीजेपी लेंगाकना मणिपुर हानगुम शांति अदु हंजन हनबियु हाइना 10 पॉलिटिकल पार्टीज की बहुत सिंधुना शिव सेना यूबीटी की प्रेसिडेंट तोइजम देवानंद नंगसी मणिपुर प्रेस क्लब पांथोप प्रेस मीट फोंदोखरे देवानंद मखा तारदुना इरांग असी होरकपा मतमदा स्पेशल असेंबली सेशन अमा कौननबा 10 पॉलिटिकल पार्टीज ना कैरक हन्ना गवर्नर अमदी प्राइम मिनिस्टर दा मेमोरेंडम पिसिन केबल लाइख्रे अमदी पार्टीज असिना दिल्ली दा फावबा चतुना मणिपुर की क्राइसिस असी सोल्यूशन अमा पुरुकनबा प्राइम मिनिस्टर उननबा चतलुबदसु उनबा फंकिदे मणिपुर चीफ मिनिस्टर ना स्टेट असिदा शांति हंजिलकले हारिबसी करंबा मखल की शांतिनो ngasi चिंखों चिंगादा अरोनबा बंकर क्या सागलकली नेशनल हाईवे द एसेंशियल कमोडिटीज क्या पुसिलकपा यादना लैबा मोरेदा मैते सिंह चंगबा यारोय हाइदना कुकी एनपीना टेक्नोपोल दा थतुना थमलिबसी शांति हंजिलकपगी खुदमला जुलाई 3 तगी थीबा खंगदना लैरखिबा लिंथोइंगामबी अमदी हेमंजित की मटांगदा गवर्नमेंट असिना तुमिन्ना लैसिनबा कंडेम तवी इचा अनिगी डेड बॉडी सरकारना पुथोक्तुना इमुंग मनुंगदा सिनबियु हाइना फोंदोखी शासन तौरीबा पार्टी असिना मणिपुरदा नुसी चानना हानगी मतौगुमना नुसी चानना लेहनबियु हाइबसी अखोई पॉलिटिकल पार्टी तरागी माइकैदगी थमजरी हौजिक फावदा अखोई जुलाई की तारीख 3 तगी मफम खंगदना अखोई सिनकुकी नार्को टेररिस्ट सिंगना मिहातिना हातोपिख्रबा माहिरोय हिजम लिंथोइंगामबी अमदी फिजम हेमांजित अनिगी अचुमा वाइल फंगहलु हाइबा खुंजंगदा तमथिना सोक्तुना लायंग चथरिबा अनिदा ngasi पीस एंड रिलीफ कमिटी थौबाल खेकमन्ना सेनगी तिंबांग पिख्रे ममांग थाई कॉन्ट्रैक्टर इम्फाल दा संगहिन खिबा खोंजंग अदुदा लेंगजुमदा चारा मरु कया पानबदगी सोक्तुना लैरिबा यारिपो अंगथा ममांग लेकाइदगी लोइतोंगम किशन सिंह अपोक एल नोरेन अमदी नुमित असिमक्तदा मिट सोकपदगी लायंग चथदुना लैरिबा पोरमपात तो खोनांगखोंदगी मयांग लंबम जॉनसन अपोक एम लोकेन सिंह की युमदा ngasi कमिटी की मिहुत सिंहना हथिंगना सतुना सेन ओइना लुपाल सिंह तरा तरागी टेंगबांग ओइना पिखी मतम सांगना फुटबॉल सानरंबा नासो ओवांग वार्ड नंबर 2 दगी लाइसम बिशोरजित चही निफुतरेट अपोक इबो पिसंगना थासिगी तांग तरामरीदा लाइबक थिबा थौदो अमदा लेखिदबदा ऑल नासो फुटबॉलर एसोसिएशन ना अंगंबा मतेंग पांखरे एसोसिएशन असगी थौपुबा अमदी सानोरिसिंगना लेखिदबगी इमुंगदा सेल गी टेंगबांग पीबगा लोइनाना मिनिट अनि तुमिना लेप्तना अवाब फोंदोकपगा लोइनाना लेखिद्रबा ना ईश्वरगी खुयादा इंगना सिगना लैरुनबा थौनीजबगा लोइनाना लेखिद्रबगी इमुंगी अवाबदा सरुक यारी हाइनसु एसोसिएशन की मेंबर्स सिंगना फोंदोरकली थौबाल डिस्ट्रिक्ट की मनुंग चनबा एयरपोर्ट बाजार लेबा एयरपोर्ट कम्युनिटी हेल्थ सेंटर CIC दा नॉन कम्युनिकेबल डिजीज NCD क्लिनिक की नौना साबा का अमा ngasi सेम थौबाल वाई डॉक्टर वाई नोकुल ना संगाखरे थोरम अदुदा चीफ मेडिकल ऑफिसर थौबा डॉक्टर वाई नोकुल सिंह ना अतोइबो मिटुंगलेन एयरपोर्ट CIC गे एमओ इंचार्ज डॉक्टर L रॉबिन्सन ना थोरम मपु अमदी NCD थौबाल गे नोडल ऑफिसर डॉक्टर मुटुम विक्रम ना अखन्नबा मिटुंगलेन ओइना सरुक याखी Imphal West, Imphal East, Ukul, Kakching, Amsung, Bishnupur District African Swine Fever Lady Haibagi confirmed Taukraba Matung, Tawal District to Asiba Oki samples in test Tawadasu African Swine Fever positive or Matenare Hairduna. Laina Asina, Mioivada, Sandokte, Hairagasu, Nare, Kanglaba, Oxing, Miamna, Chabi Vito Vigano Haina, District Veterinary Office Tawalgi Joint Director S. Birot Kumari, Devina Haikre. थवाल डिस्ट्रिक्ट की मफम कयादसु ओक सीब नाबगी पाव हेक फंगबदगी डिपार्टमेंट ऑफिशियल सिंह मफम कयादा थादुना ओक सीबगी मरम थिगतपगी थबक चथदुना लाकली डिस्ट्रिक्ट असिगी छलुंगफम अमसुंग केबी के थवालदा ओक सीबगी पाव फंगबा असीबा ओक अदु पोस्टमार्टम तौरबा मतुंगदा सैंपल सिंह टेस्ट तौबदा अफ्रीकन स्वाइन फेवर पॉजिटिव ओयरंबा थेनखिबनी
laina sandokliba mafamsing infection zone amasung surveillance zone oina lauthokuna mafamsing adu control amasung containment taunanawa thok paikatpa horgani haina mahakna makhatana phongdokhi haiba African swine fever haiba laina si mioi baga launaba laina din nate adubu haiba kano singsina naraba laina naraba o aduba adum basi akoina chabi ganu haijani kari marangino hairagadi anaba o haiba simaktabu ko da pungkur hamba kumba pa dum o badum bathengna ba yai to kana gumbana huni pawda du narasu mioi sandokte haidana chabi yaunari masimukte koina chabi ganu haidana matang haijani MUG Yoga Department gi mahiroi amadi oza singna khunrak pamda leiba Yoga and Nature Cure Home da satuna yoga amadi nature cure na pukning haksang amadi kunai da pi bakana singi matang da khanakre thorom aduda Nature Cure and Yoga Hospital Kongbagi Director Dr. Basantana Nature Cure and Modern Society haiba hiramda wangangki Yoga and Nature Cure Home gi ISOD Dr. Maibam Agnina Yoga and Health haiba hiramda wangangki Thoronga mari lainana MUG Yoga Department ki Associate Professor Dr. N. Nilkamal na yoga haibsi ariba layang oirabasu nauna scientist singna haksang da makal kya gi kana pi haiduna khudam pirakpadagi hojiki matamda yamna pamnarakli Yoga Department ki mahiroi singna MA lotion bada sungsung shoidana Yoga Hospital amada field visit chatlaga class shopam thokpana khundrak pamda leiba Manipur gi oina maming leraba Yoga and Nature Cure Home da lakpani haiki yoga gi maru eba dimension amani ujai akai contemporary world hai tare ujai oiriba prithvi sida malem sida yoga si acceptance lai se magi therapeutic applications mayam singjana akai gi society da applicable orapa amasung scientific evidence based studies mayam report mayam magi health kana le anabada kana le report mayam leibana si yoga therapy si yamna important oiba maru oiba dimension ama oi 86 Battalion CRPF Lamphel Phat amadi Lamphel Sanakaitel Development Authority anina kusam naduna authority asigi ground free medical camp ama ngasi pangthokre camp aduda relief camp displaced laiba mil chahumlom saruk yaki camp adugi matang da 86 Battalion CRPF ki commandant Muhammad Yusuf na pongdok kibada ngasi state ase thoklaba ethnic crisis asina maram oirga displaced persons singna Dr. Chatpagi awaba mayok nariba sing kharata oirbasu mateng oinanwa free medical camp asi pangthokpani battalion asina makhatana asigumba awaba taraba singi mateng pangkhigin haina pongdokhi ngasi camp aduda CRPF ki doctor ahum nurse amadi pharmacist singna saruk yaduna ana layang amadi hidak langthak pibagi thabak pangthokhi National Ayush Mission Manipur Directorate of Ayush Lamphel Phat Sophia English School amadi United People's Front UP na punna sinduna ngasi nomagi oiba free health camp ama pangthokre thawal wangbata bada leiba Sophia English School da pangthokkiba thorom aduda Ayush ki Deputy Director Dr. Nandan Atomna Ayush layang pathap ki lamda amadi Apprentice Dr. Vidyarani na yoga gi lamda wangangduna mahiroi singda wakal tahan ki thorom adugi manung sanna pangthokpa lemna layang bagi thorom da mahiroi chaniga kuntra romna kanaba lokhi amadi mathau taba hidak langthak singchu lemna phangan ki thorom aduga mari leinana Sophia English School gi headmaster akoijam chugesorna Ayush layang pathap asi malem gi miamna pamba hengat narakli asigumba thorom ama Ayush Department amadi UPF na school asida sinbirakpa asi thagatli mahiroi haibasi tungi yumbiren oirkadoriba ngaktani maram asina lamdam asigi school sing khaktanatana kachin kuya sinba tungna asigumba thorom asi pangthokpiu haina Ayush Department amadi mari leinaba singi puning singsinki Kangluk ki irang asina maram oirga kumbi kendra gi manung chanba mafam kayada lau pandana leiriba lafum sing kumbi kendra gi MLAS Premchandrana lusingduna SDC kumbi amadi mahak staff sing lau uriba laumi amadi khunja sing ga loinana ngarang poina satuna action create
irang asina maram oiraga lau pandana leiba Borayangbi Gram Panchayat ki lofam sing amadi nauda khong singya changlaga leiba 60 sagang sangom sumbi ki lau pandaba leiriba lau hectare chamarongi oigedaba hangduna leiriba sangom sumbi lofam sing security akanba ngak senbaga loina department ki mayor sing yauna yangchen kiba aduda MLAS Premchandra na hai kibada lofam sing asi lau uba ngamdana leiraba ahangba mafam sing asigi pifam thokba compensation pitok nanaba government asina su kan honari laumi sing nasu ninghan naba tawbiganu lengak asina su mahusagi pibamda hanjilakna bakkan honari lau uba ngamhaudraba lofam sing asigi laumi sing na government asiga tanaraga hanagumna thabak ingkhang matamgi manamasing kya thananaba khongthang lokhatli haiki la ai lak ram ni ko sin missing to ya ba hek andaki lau si hodram ni aduga matam nga sana ba khoi vegetable singi tongan ba lai ba mayam sing si ko paket ni ngai kari sana ge ha ba ko yenga ga tongan department gi ko agriculture gi wasino horticulture gi wasino department gi missing thadra ga sin missing ga punna to minar khoi sana ba pot thani ngai ge khoi sem sa ba lai sem jai tamjari Consumer Affairs Food and Public Distribution CAF and PDG Manipur gi Director Robertson Assem Thorok Pachir amagi matung ina miyam na chanari baseng asi minimum support price MSP rate haibadi kg da lupa kontrani thoida phanglagani kanagwa mioi NGO civil society local club singna seng asi leiba pambiragadi CAF and PD Manipur gi Director the application pishin biu hairi Chatli bachai sigi hokiwa September ki tang ani dagina tara fawa South Asian Football Federation na siduna Bhutan ki Thimphu da leiba Sangli Mithang Stadium da pangthok liba South Asian Football Federation Under 16 Championship 2023 da India mahut chinduna striker sanaroi oina saruk yarubada champion oirakraba Bishnupur district ki Nambol Kendra ki manung sanba Kakyai Makhale Kaidagi Lairanjam Dozo Singh Amadi Lairanjam Ongbi Sobarani gi machanupa Bharat Lairanjam Tungda Afauba footballer ama oining bagi apamba leihori Bharat Lairanjam piklingai dagi hona football masana bu yamna pamna horakkiba sanaroi amani mahaki lekai khungangi lampakta amadi sumangda fauba football kauduna thawai yauna sanrakkiba masil tumkhalakliba chahi nauriba sanaroi amani mahak masagi chahi 35 sure mahak classic football academy gi chanroi ni mahak hauzik Kanan Devi Memorial School pangai da class 10 tamni Bharat Lairanjam sanabada thawai yawba khak natana lairik phana horakpa mahairoi amasu oiri MSTB ga akanana unaduna wari sanaba amada footballer Bharat Lairanjam na phongdorukpada mahak angang oiringai dagi hona football masana da yamna pamlaki mahakbu malom dagi oza Navachandra Ipu hairgasu khangnaba oza asina 2018 da ahanba oina takpi tambiraki adugi matungda Classic Football Academy gi oza Renedi da 2019 da sinabiduna makata na sanraki ngasigi thakse yaunanaba hotnabada oza Renedi na amadi ima baba na yamna chauna support tawbiraki haiki sanabaga lairik tambaga karamna manage tawbage haina hangbada Bharat na hai sanabagi practice leiba amadi tournament leiba numiti school dagi suti laujai aduga practice tawdaba numita school chatli sanabagi lam asida ima babana karimata awatpa lehende full support tawbi Classic Football Academy gi training tawham ground asi lotamda leibana baba amadi yambana adum thindok thin tawbi mahak na hai mahak makhata na India national team gi senior da sananingi aduga World Cup sananabasu kanna honajari mahak afawa footballer ama oiba pamni saf other 16 da champion oirakpasi yamna nungai makhata na honaningba yamna fawi sidagi hena kanna honaningbagi honaningi honakhigani hayasu Bharat Lairanjamna MSTB ga unaba aduda paudam lakhi Lebisna minute 74 da golamo sala 2-0 da champion ai jema khata na international team gi senior da thanani aduga ai world cup ki sanana ba jo kan
ai apaw footballer ma oina kan kona jari duga ai Indian national team gi senior de ju sana ba ngam kona jari duga makhata na world cup sana na ba ju ngam na ba kan kona jari dan Bhutan ki champion wajar paje amna harau pawe duga ai go opiram iba yamba Isisan sing mon matau du ra ga ju yamna mathang de ju sidagi hen ba kona gi ju khalle to mani pudang na ta Bisnupur district ki ju mai pak pu pro na mathang de ju kan no kona jage ho chu kona je Kasi Bharat Lairanjam unaba aduda Bharat ki apokpa dojo amadi apokpi sobarani su apam kaya phongdrokli anakpada lam level remote area de ilaga koi fil budget phangjadraba dugumba agi academy de yawbu ngamjadraba adi kudomoina mayam no ni puja academy club mayam le dugu remote de ilako kambu jingdudi madugi fil bi lam bo khana de transportation gi singum ko yanji mayam le yinina adi singum de khara ko no mi dum ta marang kaiba ground zero ground hai tai national and the international figure the tholok pa yawa mayam ma choi de tholok kani hai ji ground di makha di fall le hai ji ai mo da thamjage sana pam na sana jagi ba football se sisida magi tangkap macam katang kata phangbam jabasida yang harau phawe do mana sana ni gai di ai na sodum amam ma he magi lambi sida pam de na khal Bharat Lairanjam anga amoina yamna kona bakanba amadi tungi asa leiba afau footballer ama welkani haibi thajaba leiba player ama oi masi akoigi Bishnupur district tanatana state asida state amadi national gi thaktasu yamna changthusania oiba player ama welkani makata na su haibi asa thamjari image tibi gi dama ongtamjari bi withdraw ronibla chanu kayai makhale kai YouTube Manipur yomna press meet taunana ba khotnabada police na athingba pek dagi makhoi loina phabiro haina ningai changdana khre ngasi singjamagi mafam amada YouTube Manipur na paumi singa unabagi thorom tauringai da singjamai police ki kangbu laktuna haiba mafam aduda press meet pangthokpa yaroi haina athingba thamlakhi hiram asigi matang da YouTube Manipur gi member amana haikibada prajagi pendaba amadi apamba phongdokpada athingba thambasi tawbiganu masi yaroi haiba targadi lengakna hojik oiriba leibaki phibam asi athubada loisinbiu phongdokhi tungda singjamai wangma bhagavati lekai waiting set da pawgi phom ama pangthokhi omisinga unaba aduda YouTube Manipur gi member amana hai thasi trama panda Imphal East ki takhel da thokhiba thokdok thoaningdaba thodo amagi matangda miyamna lana paw sandokpa thengnariba asi tawbiganu takhel da san lobagi damak nektuna chatluba driver anibu tamthina furak thibagi tungda me adu leikhidaba asi yamna laibak thibani miyamna mob justice ki culture asi landam muthatna naba honaminasi masina parja miyam khaktada henna awaba ama pigani loinana hauji oiriba lamdam asigi phibam asida kanagumba kharana purup amaga gi marakta nuksinana da bagi wa ngang asi tawbigano thodo adu khanghaudaba amakhakta phattaba miyoi kharana thon khibani haina lawi maram aduna General Singh Pagatuna Makoigi Matakta akan action Lokhat Piduna Laikhidrabagi Justice Phanganbiu Loina Yudok Manipur nasu Laikhidraba Imung Manungi Awabada Saruk Yari Phungdoki Jati amaga nungsina dana bagi wangang musu mayam taje adu tawbiganu masida siriba mi si pangani hai dana asomda pangan ga mitai go oibagi wasu kayum sum leite thoiba thodok si de khanghaudabada natai chadaba phattaba mi kharana thokan bani sumaina ai haijage aduga sarkar gi saiti gi so athubada chenariba mi singsigi mathakta akan be action lokhat piduna mi siriba mi sige justice pibiyo amasung imung manungi awabada su akoi Europe Manipur na saruk yajari habdo ai haijage Prime Minister Narendra Modi na chair loduna phangkhiba Union Cabinet na Ravi Natraga Ningtham lorokta sinnagadaba har singidama
subsidy oina lupa crore lising kunithoi chahum subna ahum pibada yakre. Information and Broadcasting Minister Anurag Thakur na meeting gi matungda pondoki laumi singna ningtham lawrokta tongan ba mahi marong tharibani. Fertilizer company singna internet ki khutangda discount piduna laumi singda har yonbugi thabak chatai hari. Kaithel yoliba amari firm singda piriba discount gi manadaba rate adubuna government na pibani hari. 2023-24 gi union budget fertilizer subsidize kidamak lupa crore lakh amaga dasmik taret manga hapki malemgi oibada hargi mamal aka akum leirabasu laumi singbu government na wahaloi haiki. School curriculum revised about National Council of Educational Research and Training na same kiwa high level committee for social sciences na textbook singda India gi mahuta Bharat haina sindok na recommend tawkre loina na ancient history na curriculum da yoriba asigi mahuta classical history haina introduce tawgadori wapam asi committee adugi chairperson CI Ajak na ngasi haikibani constitution gi article 1 clause 1 da paliba India haibadi Bharat asi union gi states oirgani Bharat haibasi yamna lirba mingni ancient text Vishnu Puran gumbada Bharat hairiba ming asi chinari direct asi chahi lising taret lirabani hainasu Ajak na haiki India hairiba ming asidi 1757 da tokiba palasige lanfam gi matungda amadi East India Company lingkat kraba matung khaktada kaunarakibani hari maram aduna committee na mot amata oina Bharat haiba ming asi textbook singda sizinanaba recommend tawkibani hari Bharat haiba ming asi officially oina G20 summit ki invitation da sizinaki President of India gi mahuta President of Bharat haiki sanabagi pau Manipur University ki Sports Committee ki meeting makhada hiang thang da leiba Kamakya Pampton College na sinduna ngasi dagi nupa amari nupi ki Manipur University Inter College Volleyball Tournament 2023-24 hokre nupi ki team manga amari nupa ki team 13 na saruk yaduna college asi campus manungda pangthokpa tournament asigi chanakhiba nupi ki ahan match da Manipur University na Modern College bu set Ani Soinoda Matthew Piki Ani Subam Master Semko Komla Thabina El Sanoi College Nambolbu set Ani Soinoda Matthew Piki Ahum Subam Master Don Bosco Maramna MUbu set Ani Amada Matthew Piki Nupigi final match Hayeng Semko Komla Thabi Amadi Don Bosco Maramna Sanagani Nupagi Pool A gi Ahanba Master Kamarpur College Amadi KP College Sanabada KP College na Maipaki Ani Subam Master Infal College ka El Sanoi College ga Chanabada El Sanoi College na Maipaki Mari Suwa Mesta KP College amari Thambal Mari College ani Sanabada KP College na Maipaki Mga Suwa Mesta El Sanoi College amadi MIT ani Sanabada El Sanoi College na Maipaki Pool A gi semi final da hayang KP College amadi El Sanoi College ani Sanagani loinana Nupagi Pool B gi ahanba Mesta YK College amadi Mayalambi anina Chanabada Mayalambi College na Maipaki ani Subam Mesta Polstar College amadi MU Sanabada Polstar College na Maipaki ahum Subam Mesta Mayalambi College amadi Don Bosco College Maram ani Sanabada Mayalambi College na Kaki Pool B gi semi final match hayang Polstar College amadi Mayalambi College ani Chanagani Manipur University Sports Committee Kanchipur gi mejang makhada Waikomani Girls College Tawal na sinduna Manipur University Inter Colleges Men's and Women Tournament 2023-24 nasi Waikomani Girls College Tawal gi indoor hall da Manipur University gi Associate Director of Sports Dr. C.S. Pradip Singh na haudoktuna pangthokre MU da athlete tawrba college taragi participant mahiroi nupa macha kumapan amadi nupi macha sanroi taruk puna sanar kuntra mangana saruk yaduna pangthokkiba tournament adu haudokpagi thoramda Manipur University gi Assistant Director of Sports Dr. C.S. Pradip Singh na athoiba mitung Waikom Mani Girls College gi Principal Professor Ais Manoranjan Sharma na thorammapu amadi Vice Principal Dr. S. Shyamkiran Singh na athoiba mitung sing oina saruk yaki thoram adu haudokladuna Manipur University gi Assistant Director of Sports Dr. C.S. Pradip na high tournament asidagi khangatlaba nupa amari nupi gi team anina sei asigi oina University of
University of Science and Technology Meghalaya da pangthokadoriba East Zone University Chess Tournament da saruk yarugani thakchi khasi haibasi yamna tangai fadaba ama oibana sanaroisingna discipline leina coach amadi manager gi makhada afaba college amagi mahiroising ni haibadu masak taktuna tournament aduda saruk yarusi mai paknanaba hotnasi haina phundoki Goa ki Padam Sports Complex ta Chatharibas 37 National Games ta Manipur ki aerobic individual amadi mixed pair final sankare aerobics individuals ta Ariha Pangabam score Taratek Dasmik Nipan Soino Pangduna final sankhibani amadi mixed pair da Chabungbam Leslie amadi Okram Umajit score Taramari Dasmik 9 Taramari Dasmik Mapan Manga Pangduna final sankhibani final tha asi kuntre ta pangthokani Mamang the bolting table and floor exercise the Manipur gi Ruban Maitei Sanasam final sankrabani Manipur gi gymnastics player singna final sankhibada coach Yanglem Bonina nungaibu phongdokhibaga loinana final the Manipur gi team sing asina sungsoi shoina goal lobu ngamgani haibagi thajabasu phongdokli Aroibada maru pau amuhanna Amarit Kalas Yatra Manipur team ngasi Chief Minister N. Birena lamthakre Layo khabar lamdam sigi ipa ipu singna thangtagi matengna Manipur gi ningtam bangak lambani haibasi Puarina Kudam ni haina Manipur University of Culture gi Vice Chancellor Professor P. Gunendra na haikre Union Cabinet na har singi subsidy lupa crore lising kunithoi chahum subna ahum pibada yakre Loinana Manipur University Inter-College Volleyball Tournament 2023 ngasidagi hodokre ngasigi damakta di paudam pijaba matang asira loisinjare mijang tabir ba puno pu amuka hanna khurumjari